Malemgi Lanjao Naksillakle Malemda ahumsuba Lanjao thorokpa yai haina Russiagi President Vladimir Putin na phongdokre St. Petersburg ta pangthokpa thoram amada wangangbada mahakna hai hauji Russia amasung Ukraine gi marakta lan soknare Israel amadi Iran gi marakta su afaba makhalgi khulai sizinaduna lan soknare oiragliba phibamasi nungnangba pokningai ne Russia na marup mapang oiba laibak singa khusamnaduna military amadi technical gi lamda mateng pangnaduna afaba makhalgi khulai kaya puthokpaga loinana matik saba military personnel sing samgana bohonari haire Israel amasung Iran gi war asina ahum suba Lanjao bartan tawbugum thohalle Xi Jinping hauzik Israel amasung Iran ga thengnari ba akan balan asina maram oiraga India amadi atai malem gi laibak astrologer singna Third World War thoklaba yai haina panari ba sairak asida Israel gi thawongbu akan ba mawongda yaningda ba phongdokladuna Malem gi khwaidagi lan gi lamda mangjil thariba China amasung Russia na Israel bu akan ba mawongda yaningda ba phongdokre China gi president Xi Jinping amasung Russia gi president Vladimir Putin na ngarang personal oina phone tawduna wari sanakhiba amada Israel na Iran gi mathakta hojik sathariba attack adu yamna kanna condemn tawnakhi haina agency gi pauna phongdokle paw wasina hai misang oiriba leibak ani gi maike dagi phongdorokbada Israel gi khongthang sing adu United Nations ki charter amasung international law gi kangron kaya thugaibani haire waphamasi Russia gi president Vladimir Putin ga naknaba wangang loi uri usakop na paw gi agency amada phongdokhibane Iran gi nuclear site sing da target tawgane US ki ayaba ngai roi Israel Iran amasung Israel ani gi marakta hojik songnariba lan asida Russia gi maike dagi Israel na Iran gi nuclear site sing da target tawdana ba akan ba warning pirakhrabaso Israel gi maike dagi lan asida Iran gi nuclear site sing amata khaktana target tawgane masida US tagi ayaba ngai ba natraga lawbagi mathau ta di haina Israel gi prime minister Netanyahu na phongdokhre maraksida China gi maike dagi US na lan asida yauksin dana ba akan ba warning tawkhre Russia gi maike dagi phongdoklibana Israel na Iran gi nuclear site sing de attack tawba sina karigumba nuclear reactor sing adu leak oirakpa tarwadi maduna achauba misi mina thokane Gulf country asi disaster ama oirakpa yai haina phongdokladuna Israel da nuclear site sing attack tawdana ba akan ba warning pikhibane adum oinamak Israel gi prime minister Netanyahu gi maike dagi de Israel gi air strike amasung missile strike asi Iran gi nuclear site yauna military installation amasung missile installation sing da target tawgani civilian sing target tawbagi wafam leite haina phongdokre Israel gi prime minister asina makhata na haidivana lan asida Israel na pamliba pandamadu fangnaba chapchana hotnagane Israel gi maike dagi tawba ngamba sing adu chapchana tawgane nuclear facilities sing amata khaktana target tawgane Israel gi maike dagi United States ka punna Iran gi mathakta offensive sathabagi wafam hojik phawbagi leite lal asida US na yawba masung yawdabagi wafam adu makoina lepsagadavane Israel gi yaifanabagi damak tawba yaba sing adu tawgane masida US ki ayaba lawbagi mathau tade Iran gi Supreme Commander Ayatollah Ali Khamenei asi hatpanatana atopo option amata leite mahak halaba khaktada Middle East da santi purakadavane lal asigi matangdadi nungti numit khudingi US president ga paw phawnai US ki president Donald Trump ki maike dagi Israel gi self defense ki right masak khangbi bagi damakta thagat le marak asida Russia gi maike dagi US da Israel na hauzik Iran da sathariba lal asida makhal amatagi military action sing yaudana ba akan ba warning tawkhre Moscow asi Iran ga khwaidagi naknaba ally amane laibak ani asigi marakta anakpa military cooperation leinabaga loinana tha kharagi mamangdagi houna strategic partnership oina thabak tawdunu lakhibane adum oina mak Russia gi maike dagi hojik phawbagi oina Iran da military support amata piba leitri haire US President Donald Trump na haukiba June 19 da Israel na hojik Iran gi mathakta sathariba air strike asida US yauksinaba khanari haina phongdokhibadu gi matangda Russia gi maike dagi hairivana karigumba lal asida US na saruk yaminaduna military action asida yauksin khiba taravadi lan asi hena pakthok saukthorokbada natana khudong thiningai oiba phibam sing hengalakane aduna lal asida US na yauksilloidavani haina warning tawkhe adum oinamak US gi maike dagi Russia gi warning asida karigumba thausadana Israel bu Iran gi attack asidagi ngak senaba Middle East leiramba military aircraft amasung warship kaya Israel gi mayan angna thogjinkhre US ki maike dagi bunker booster bomb sizinaduna Iran gi lainung da foot chahumlom lutharaga missile city da target torokpa yabagi phibam so hojik phawbagi oina leire adubu chapchana US ki maike dagi wafam asigi matangda chapchana phongdoktre adubu Israel gi maike dagi de kg lising kontra lumba bunker booster asi pina ba US da hojiksu yamna kanna takna dunu leirevane